खुरुमजरी आई वीडियो सिबु येंगबिरिबा मयाम पुमनमकु आइना ngasi pujarakliba video sina sales ki video ne Samsung Galaxy S23 Ultra ne aduga iPhone 13 gi ani sigi oiba keno ne sales ne pujaraiba se ichil now singna meeting phajana tabiu ai details haizer age habatare ahan bada Galaxy S23 Ultra da lakcharage phone se aina uchari basindi magi cover ke ka loinamak su na phajana leiri aduga maning su magi skin napsalle phajana ko aduga magi color sina black ne ba ado phone si condition ka shumta scratch mark leiba kaiba kopa kai ka shumta leiba oidri leite aduga magi warranty su 10 month leiri ko warranty se phone condition yam thina phari thu mamagi yonjabane series ta phajana lening bai now sing phone lening lege na khali bai now sing na munna phajana aina haindi masida yeng biro haiba tare ko magi to phone se kai sumta naksep ta karida karada yeng biyo ko phajana kaiba khotpa adagi sokpa kaimta leite du tawdabu magi temper si dikitang bubble kare adu temper si masin tokpiro haiba tare aduga in hoji uchakhriba cover se sisu hap ka doine cover si su pura full protection ne aduga Galaxy Bud Pro se si maga hap ka doine aduga si Galaxy S23 Ultra laiba matam dadi magi set aina uchariba set si leigadaba sigi kenno siga Watch 4 siga Galaxy Watch 4 sine aduga Galaxy Bud Pro sine aduga S23 Ultra sine ahum sida 75,000 da lebigadaba aduga kano se magi memory sina S23 gi memory sina 12GB aduga 512 internal ne ba magi kano se memory se haibatare ko yingbiro mayam kai sumta asoi angam aduga akai to yaude matakta pizariba number sida call to biro aduga akupa marol hangaga wari watai sanaraga mamangi matang dabu oirasu wari sanaraga yengba yagani duga gari gisu mai si protection hapane ko mai guard haiba tare guard happy bane aduga phone se am phajana sizna bane ke shumta akai to leitre bane watch ju leiba kuidri bane ko duga mathang da mu Samsung Samsung ge haidana Samsung haire iPhone 13 se si ge amuk lakcharage iPhone 13 se su magidi unfortunately magidi kano loigre warranty loigre aduga mangonda asok apan adiga khetpa adigi kaiba ka kaimta leitri magi aduga battery health yengmina si ko ma battery health su yam phajana leiribane do yengbina se kya leirige habdo ko battery sin ba khotpa ka shumda tawdri magi component ke ka display nung play kaimta sin boydri warranty just my warranty logi badu khatane ba battery health su 100% ne leirise aduna mayamna leibining ba yengbining maidi phone leige na thibiri betul na housing na matak ta pizari ba number sida call to biraktuna kari karamba gari akupa marol haiba tare hangbirak pa yagani aduga magi maman sina iPhone 13 gi maman sina kya oini hai kanda 25,000 oigadoiba ko magi box nung loi leiri ko box nung complete set ne magi box leiri adagi somna kanda Samsung gi su box nung loi leiri loi hapjagani last oina Galaxy S23 Ultra gi set sina 75,000 ko aduga iPhone 13 sina 25,000 mathakta pizari ba number sita call to biro aduga kopa marol hangaga wari watai sanaraje matang sid loishinjarage bye